मैम आई वीडियो से ब्लॉग सेमजरगे तो मैम नोंनि वीडियो क्या सेमजरी मैम वीडियो से लोफा मियंग तबियो ngarang kan sing chulubagini ado mi kutin mi khuyam मैम ते मिनसी मैम हौरसे ꯐꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯆꯤꯡꯕ ꯇꯤꯅꯣꯈꯥꯜ ꯄꯊꯥꯔꯀꯥꯟꯗꯤ ꯇꯤꯅꯣꯈꯥꯜꯗ ꯔꯣꯗ ꯆꯤꯡꯕ ꯆꯠꯄꯅꯤ ꯔꯣꯗ ꯆꯤꯡꯕ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯥꯅꯤꯡꯕ ꯄꯣꯠꯂꯛꯅ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯕꯤꯅꯕꯅꯤ ꯂꯥꯎꯅ ꯐꯝꯃꯒ ꯐꯝꯃꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯔꯣꯗ ꯌꯦꯡꯃꯤꯟꯅꯔꯣ ꯁꯤ
ꯍꯟꯖꯔꯦ ꯌꯥꯝ ꯊꯦꯡ ꯀꯣꯏꯕ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯂꯥꯛꯑꯦ ꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯏꯜꯂꯛꯈꯤꯅꯤ